ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯍꯤ 60 ꯍꯦꯜꯂꯕꯤ ꯁꯈꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃ ꯌꯨꯝꯗꯣꯟꯄꯣꯛ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯈꯪꯗꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯊꯥꯖꯍꯦꯟꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯁꯨꯒ ꯃꯍꯥꯛꯀꯗꯪ ꯂꯩꯔꯝꯃꯤ ꯍꯟꯗꯛ ꯃꯔꯛ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕ ꯃꯤꯁꯛ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯃꯤꯁꯛ ꯑꯗꯨꯕꯨ ꯁꯈꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯅꯠꯂꯝꯈꯤꯗꯦ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯕꯨ ꯁꯤꯔꯝꯂꯒꯅꯤꯗ ꯁꯤꯈ꯭ꯔꯕ ꯃꯤꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯧꯅꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯃꯐꯝ ꯃꯐꯝꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯖꯍꯦꯟꯕꯤꯅ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯕꯦꯟ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯁꯈꯤꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤ ꯃꯕꯦꯟ ꯁꯈꯤꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯁꯨ ꯏꯕꯦꯝꯃ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯃꯥꯜꯂꯦ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯁꯨ ꯇꯧꯏ ꯆꯩ ꯄꯥꯏꯗꯨꯅ ꯑꯁꯣꯡꯕ ꯅꯥꯄꯤꯒꯁꯨ ꯌꯥꯝꯅ ꯍꯥꯏꯗꯣꯛꯏ ꯏꯕꯦꯟ ꯇꯨ ꯑꯥꯗꯒꯤ ꯎ ꯃꯈꯣꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯎ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯁꯈꯤꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯌꯥꯅꯤ ꯏꯕꯦꯟ ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯣꯛꯇꯨꯅ ꯄꯥꯛꯊꯗꯨꯅ ꯊꯤꯟꯅꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯄꯣꯠꯁꯛꯄꯨꯅꯣ ꯏꯅꯤꯡꯊꯧꯅ ꯎꯅ ꯁꯥꯕ ꯂꯨꯕꯥꯛ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯒꯨꯝꯕꯅ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏ ꯂꯨꯕꯥꯛ ꯃꯆꯥꯗꯨ ꯊꯤꯔꯤꯕꯅꯤ ꯂꯨꯕꯥꯛ ꯃꯆꯥ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯂꯨꯕꯥꯛꯇꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯄꯣꯠꯁꯛꯀꯥꯗꯤ ꯌꯥꯎꯏ ꯍꯥꯏꯕꯒꯦ ꯑꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯋꯥꯐꯝꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥ ꯍꯥꯛꯇꯛꯀꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛꯇ ꯅꯧꯍꯧꯅꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯏꯕꯦꯟ ꯑꯩꯅ ꯈꯪꯕꯗ ꯀꯣꯅꯨꯡꯗ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯅꯔꯨꯔꯕ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯏ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯗꯣ ꯃꯍꯥꯛꯅ ꯂꯨꯕꯥꯛ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯊꯤꯔꯨꯆꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕꯅꯤ ꯃꯒꯨꯟ ꯂꯩꯕ ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯊꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯈꯤꯒ ꯃꯁꯨꯅꯨꯄꯤꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯈꯤꯗꯨ ꯙꯥꯔꯤꯗ ꯐꯝꯃꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯅ ꯈꯜꯂꯤ ꯎꯅ ꯁꯥꯕ ꯑꯄꯤꯛꯄ ꯂꯨꯕꯥꯛ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯨꯕꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯝꯃꯤ ꯂꯨꯕꯥꯛ ꯑꯁꯤ ꯁꯣꯖꯩ ꯆꯦꯠꯅ ꯂꯣꯜꯂꯤ ꯁꯈꯤꯅ ꯂꯨꯕꯥꯛ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯉꯩ ꯃꯄꯨꯔꯣꯏꯕꯅ ꯄꯤꯔꯝꯕ ꯂꯨꯕꯥꯛꯅꯤ ꯂꯨꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯄꯣꯠꯁꯛ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯤ ꯂꯩ ꯊꯥꯖꯍꯦꯟꯕꯤꯁꯨ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯕꯦꯟꯅ ꯂꯨꯕꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯟ ꯀꯗꯥꯏꯗꯒꯤ ꯂꯨꯕꯥꯛꯅꯣ ꯃꯁꯤꯕꯣ ꯂꯨꯕꯥꯛ ꯃꯆꯥ ꯑꯁꯤ ꯁꯈꯤꯅ ꯀꯅꯥꯃꯠꯇ ꯎꯍꯟꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯈꯤꯕꯅꯤ ꯊꯥꯖꯍꯦꯟꯕꯤꯅ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯁꯈꯤꯅ ꯈꯨꯝꯃꯤ ꯂꯨꯕꯥꯛꯅꯦ ꯊꯥꯏꯅ ꯅꯙꯧꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ ꯏꯙꯧꯅ ꯄꯤꯔꯝꯕꯅꯤ ꯍꯥꯏꯕ
ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯨꯕꯥꯛ ꯑꯁꯤ ꯎꯗꯦꯅ ꯏꯕꯦꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯕ ꯑꯗꯨꯒꯤꯅꯦ ꯏꯕꯦꯟ ꯃꯄꯥꯜꯗ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯅꯍꯧꯔꯤꯕ ꯂꯨꯕꯥꯛ ꯑꯗꯣ ꯃꯁꯤꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯆꯤꯡꯅꯔꯤꯕꯅꯤ ꯂꯨꯕꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯝ ꯊꯝꯃꯨꯗ ꯃꯁꯤꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯏꯕꯦꯟ ꯂꯨꯕꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯁꯤꯕ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯅꯙꯧꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯂꯨꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯌꯥꯎꯏ ꯍꯥꯏꯔꯝꯃꯤ ꯃꯁꯦ ꯆꯦꯛꯁꯤꯟꯅ ꯑꯗꯨꯃꯛ ꯊꯝꯈꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯜꯗ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯟꯅꯔꯤꯕ ꯂꯨꯕꯥꯛ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯈꯤꯅ ꯄꯥꯏꯔꯤꯕ ꯂꯨꯕꯥꯛ ꯑꯁꯤꯁꯨ ꯃꯗꯨꯃꯛ ꯑꯣꯏꯔꯤ ꯁꯈꯤ ꯃꯁꯥꯗꯨ ꯄꯥꯈꯠꯂꯗꯨꯅ ꯂꯨꯕꯥꯛ ꯑꯗꯨ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯊꯝꯈꯤ ꯊꯥꯖꯍꯦꯟꯕꯤꯒꯤ ꯃꯁꯥꯗꯗꯤ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯑꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯟꯉꯝꯕꯅ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯩꯅ ꯎꯪꯗꯨꯅ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗꯣ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯃꯅꯤ ꯃꯨꯛꯇꯥ ꯊꯤꯟꯕ ꯑꯃ ꯂꯨꯕꯥꯛ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈꯤ ꯑꯗꯨꯕꯨ ꯂꯨꯕꯥꯛ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯅ ꯃꯥꯡꯈꯤꯕꯗ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤꯗꯣ ꯄꯥꯕꯨꯡ ꯃꯗꯨꯗꯤ ꯊꯥꯏꯅ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯅꯍꯥꯟ ꯅꯣꯡ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯅꯨꯡꯗ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯅꯤꯡꯁꯤꯡꯉꯤ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯃꯩ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯉꯥꯛꯄ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯈꯣꯃꯩꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯕꯨ ꯎꯕꯗ ꯃꯉꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯂꯩ ꯏꯄꯨ ꯈꯣꯃꯩ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯄꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄ ꯑꯁꯤꯕꯨ ꯏꯄꯨꯒꯤ ꯑꯅꯥꯕꯗꯨꯗꯤ ꯈꯔ ꯐꯕꯤꯔꯕ꯭ꯔꯥ ꯈꯣꯃꯩꯅ ꯈꯨꯝꯃꯤ ꯑꯅꯥꯕꯗꯤ ꯈꯔ ꯐꯔꯦ ꯑꯩꯅ ꯏꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯒꯤ ꯂꯤꯛꯂꯝ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯄꯨ ꯐꯤꯗꯥ ꯑꯁꯤꯗ ꯍꯥꯟꯅ ꯐꯝꯊꯕꯤꯈꯣ ꯏꯄꯨꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ ꯈꯣꯃꯩ ꯐꯤꯗꯥꯗ ꯐꯝꯊꯩ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯄꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯏꯄꯨꯁꯤ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯆꯦꯜꯂꯝꯂꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯆꯌꯣꯜ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯪꯒꯨꯝ ꯉꯛꯅꯈꯤꯕꯅꯤ ꯃꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯅꯍꯥꯟ ꯃꯈꯩꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯤꯔꯨꯕꯒꯦ ꯏꯁꯨ ꯅꯤꯡꯊꯧ ꯏꯄꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯃꯀꯣꯛꯇꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯝ ꯑꯃꯒꯤ ꯈꯣꯡꯒꯨꯜꯗꯤ ꯊꯤꯕ ꯇꯥꯏꯗꯣ ꯆꯤꯡꯂꯦꯟ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯉꯁꯤ ꯍꯅꯨꯕ ꯈꯣꯃꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯕ ꯍꯧꯔꯛꯈꯤ ꯋꯥꯔꯤꯗꯤ ꯑꯁꯤꯅꯤ ꯃꯇꯝꯗꯨ ꯈꯣꯏꯔꯥꯕ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯣꯃꯩ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯔꯦꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯩꯔꯨꯡꯕꯒꯤ ꯐꯝꯊꯣꯜ ꯄꯥꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ
ꯂꯥꯏꯔꯦꯟꯖꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯅ ꯃꯊꯟꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯜꯗ ꯅꯥꯔꯛ ꯑꯃꯗ ꯃꯁꯦꯛ ꯃꯉꯥꯜꯅ ꯏꯔꯪ ꯂꯪꯅ ꯊꯛꯇꯣꯛꯄ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯏꯔꯪ ꯂꯪꯕꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗ ꯇꯝꯐꯥ ꯊꯤꯟꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯨꯅꯤ? ꯃꯈꯨꯠꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯏꯃꯨꯡꯗ ꯁꯈꯤ ꯃꯆꯥꯅꯨꯄꯥ ꯁꯨꯝꯂꯝꯕꯅꯤ꯫ ꯃꯄꯥꯜꯗ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯈꯔ ꯊꯛꯀꯠꯄꯒꯨꯝ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯄꯥ ꯄꯥꯈꯠꯂꯤꯕ ꯑꯁꯤꯕꯨ? ꯂꯥꯏꯔꯦꯟꯖꯥꯎ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯠꯂꯝꯃꯤ꯫ ꯂꯤꯛꯇꯨ ꯎꯕꯗ ꯁꯈꯤ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏ, ꯁꯅꯥꯒꯤ ꯂꯤꯛꯅꯤꯅ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯃꯄꯥ? ꯂꯥꯏꯔꯦꯟꯖꯥꯎꯅ ꯂꯤꯛ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯃꯁꯦ ꯃꯄꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨ ꯑꯁꯦꯡꯕꯗꯨꯅ ꯑꯃꯨꯛ ꯊꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯄꯤꯊꯣꯛꯈꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤꯗ ꯑꯁꯨꯃꯛ ꯂꯩꯖꯁꯅꯨ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯨꯕꯅ ꯉꯝꯗ꯭ꯔꯦ꯫ ꯂꯤꯛ ꯑꯗꯨ ꯃꯨꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯈꯤꯗꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯍꯨꯔꯥꯟꯕ ꯀꯅꯥꯒꯤ ꯃꯆꯥꯁꯤꯡꯅꯣ ꯂꯤꯛ ꯑꯁꯤ ꯃꯨꯟꯈ꯭ꯔꯤꯕꯁꯤꯕꯣ? ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯈꯪꯒꯅꯤꯗꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯈꯨꯠꯇ ꯐꯪꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯃꯨꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯏꯔꯦꯟꯖꯥꯎ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯩꯔꯨꯡꯕ ꯑꯃ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯊꯤꯟꯒꯠꯂꯛꯄ ꯐꯧꯒꯩ ꯆꯦꯡꯒꯩꯁꯤꯡ ꯃꯍꯥꯛꯅ ꯄꯥꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯁꯥꯃꯟꯕꯅ ꯎꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯈꯜꯂꯤꯕ ꯐꯤ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯈꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯣꯔꯛꯄ ꯑꯁꯤꯗ ꯎꯒꯤ ꯎꯄꯥꯛ ꯃꯊꯛꯇ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯅ ꯏꯔꯪ ꯂꯪꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯂꯝꯃꯤ, ꯏ, ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤꯅ꯫ ꯑꯩꯅ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗ ꯐꯪꯈꯤꯕ ꯂꯤꯛ ꯑꯗꯨꯅꯤ꯫ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯅ ꯃꯨꯟꯗꯨꯅ ꯆꯦꯟꯈꯤꯕ ꯂꯤꯛ ꯑꯗꯨꯅꯤꯗꯅ꯫ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯣ, ꯅꯨꯃꯤꯠꯇꯨꯗ ꯆꯪꯂꯛꯈꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯑꯃꯨꯛ ꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯦ, ꯎꯒꯤ ꯎꯄꯥꯛ ꯃꯊꯛꯇ ꯎꯅ ꯁꯥꯕ ꯂꯨꯕꯥꯛ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯅ ꯌꯥꯎꯗꯨꯅ ꯂꯩꯕ꯫ ꯃꯗꯨ ꯎꯕꯗ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯂꯨꯕꯥꯛ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯈꯣꯃꯩ ꯀꯧꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯆꯧꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯞꯇꯨꯅ ꯊꯣꯛꯈꯤꯕ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ, ꯏ, ꯑꯥꯗ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯃꯤꯁꯛ ꯑꯗꯨꯅꯤꯗꯅ꯫ ꯑꯩꯅ ꯂꯨꯕꯥꯛ ꯍꯨꯗꯨꯅ ꯄꯨꯕꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯍꯧꯔꯝꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ꯫ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯦ
ꯑꯩꯒꯤꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯨꯅ ꯌꯥꯡꯅ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ ꯂꯨꯕꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯨꯕꯥꯛꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯈꯤ ꯁꯦ ꯂꯨꯕꯥꯛꯅꯤ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯑꯩ ꯃꯤꯅ ꯇꯥꯟꯅꯔꯛꯂꯦ ꯂꯨꯕꯥꯛꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯁꯣꯁꯨ ꯂꯣꯟꯕꯅꯤ ꯀꯅꯥ ꯑꯃꯠꯇꯗ ꯂꯨꯕꯥꯛꯁꯦ ꯄꯤꯊꯣꯛꯄ ꯌꯥꯗꯦ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯊꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯈꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯨꯕꯥꯛ ꯑꯗꯨ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯣꯉꯥꯛꯄ ꯈꯣꯃꯩꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯩꯔꯨꯡꯕ ꯂꯥꯏꯔꯦꯟꯖꯥꯎꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎ ꯅꯪ ꯑꯣꯏꯔꯦꯀꯣ ꯍꯨꯔꯥꯟꯕ ꯂꯥꯏꯔꯦꯟꯖꯥꯎ ꯈꯪꯒꯅꯤꯗꯅ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯦ ꯈꯪꯒꯅꯤꯗꯅ ꯈꯣꯃꯩ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯁꯈꯤ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯑꯩ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯃꯤꯅꯤ ꯁꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯏꯔꯦꯟꯖꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯑꯩꯅ ꯎꯍꯧꯋꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯁꯈꯤꯅ ꯈꯨꯝꯃꯤ ꯑꯉꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯣꯅꯨꯡ ꯀꯥꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯁꯣꯝꯅ ꯎꯕꯤꯔꯤꯕ ꯃꯤꯁꯛꯇꯣ ꯑꯣꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯔꯕꯅꯤ ꯅꯄꯨꯔꯣꯏꯕꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯒꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯗꯨꯅ ꯍꯦꯛꯇꯃꯛ ꯌꯦꯡꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯃꯩ ꯏꯃꯨꯡꯗ ꯆꯪꯉꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯃꯗꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯁꯣꯝꯗꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕు ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯎꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯈꯣꯃꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯎꯍꯧꯔꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯨꯝꯗꯨꯅ ꯂꯩ ꯈꯣꯃꯩꯅ ꯏꯃꯨꯡꯗ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯄꯥꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯁꯥꯟꯊꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯈꯣꯃꯩ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯁꯈꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯅ ꯍꯥꯏꯔꯝꯃꯤ ꯁꯈꯤ ꯅꯨꯄꯥꯁꯤ ꯄꯨꯗꯨꯅ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈ꯭ꯔꯒꯦ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯍꯥꯠꯂꯨꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯑꯃꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯃꯅꯝꯗ ꯄꯣꯈꯠꯇꯨꯅ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯐꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯑꯥ ꯌꯧꯅ ꯈꯟꯖꯤꯟꯈꯤꯗꯨꯅ ꯂꯦꯛꯊꯔꯛꯂꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯈꯣꯃꯩꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯎꯏ ꯃꯍꯥꯛꯇꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯎꯗꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯃꯅꯥꯏ ꯈꯔꯅ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯈꯣꯃꯩꯕꯨ ꯊꯤꯔꯨꯏ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯈꯣꯃꯩꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯎꯕꯗꯗꯤ ꯀꯩꯔꯨꯡꯕ ꯂꯥꯏꯔꯦꯟꯖꯥꯎꯗꯣ ꯀꯔꯤꯅꯣ ꯑꯃ ꯀꯣꯜꯂꯒ ꯆꯦꯟꯈꯤꯕ ꯎꯏ ꯈꯨꯗꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯅꯥꯏ ꯅꯨꯄꯥ ꯈꯔꯅ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯟꯖꯥꯎꯗꯤ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯗ ꯍꯥꯏꯔꯝꯃꯤ ꯅꯄꯨꯔꯣꯏꯕ ꯀꯗꯥꯏꯗ ꯂꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯗꯤ ꯈꯪꯗꯦ
ꯀꯔꯤꯒꯤ ꯈꯪꯗꯕ? ꯅꯄꯨꯔꯣꯏꯕꯒꯤ ꯂꯩꯐꯝꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯅꯤ꯫ ꯑꯉꯝꯕ ꯁꯥ, ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯈꯪꯖꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯁꯈꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯃꯛ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯣꯏꯔꯥꯕꯒꯤ ꯃꯁꯥ ꯈꯪꯁꯣꯟ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯦꯟꯖꯥꯎꯅ ꯈꯣꯃꯩꯕꯨ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯈꯣꯃꯩꯕꯨ ꯎ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯃꯩꯗꯤ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯀꯟꯈꯤꯕ ꯑꯗꯨꯅ ꯋꯥꯈꯜ ꯆꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯈꯣꯃꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕꯗꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯅ ꯍꯥꯠꯂꯨꯔꯕꯗꯤ ꯑꯩ ꯄꯥꯞ ꯄꯨꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯔꯒꯦ, ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯩ ꯔꯥ ꯆꯥꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯈꯣꯏꯔꯥꯕ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯅ ꯆꯍꯤ ꯅꯧꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃ ꯂꯩꯈꯤ꯫ ꯃꯗꯨꯗꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯌꯥꯎꯕ ꯂꯨꯕꯥꯛ ꯑꯗꯨ ꯈꯛ ꯂꯧꯔꯝꯂꯣꯏ, ꯑꯗꯨꯒ ꯀꯩꯔꯨꯡꯕ ꯑꯗꯨꯅ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯃꯔꯝꯗꯤ ꯀꯩꯔꯨꯡꯕꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯄꯥꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯅꯨꯄꯤ ꯁꯈꯤꯒꯤꯁꯨ ꯃꯆꯥ ꯆꯥꯎꯔꯗꯨꯅ ꯂꯨꯍꯣꯡꯈꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯒꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯅ ꯁꯤꯈꯤ꯫ ꯁꯈꯤꯅ ꯃꯁꯨ ꯅꯨꯄꯤ ꯊꯥꯖꯍꯦꯟꯕꯤꯕꯨ ꯌꯣꯛꯆꯔꯛꯂꯝꯃꯤ꯫ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯎꯃꯪꯗ ꯂꯩꯈꯤꯕ ꯈꯣꯃꯩꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯇꯧ ꯎꯠꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯃꯅꯥꯛ ꯑꯗꯨꯗ ꯈꯪꯐꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯇꯨꯝꯊꯈ꯭ꯔꯦ꯫ ꯈꯣꯃꯩꯅ ꯃꯈꯨꯠꯇ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯎ ꯑꯗꯨꯗ ꯑꯁꯨꯝ ꯇꯛꯄꯅ ꯊꯧꯔꯤꯗꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯃꯩꯊꯪꯗ ꯀꯣꯅꯨꯡ ꯎꯔꯦ꯫ ꯑꯁꯝꯕ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯌꯧꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯣꯃꯩ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯃꯩ ꯍꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯃꯔꯤ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯃꯩ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯀꯌꯥ ꯈꯪꯂꯛꯄꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯌꯨꯝꯗ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯕ ꯑꯁꯤꯅ ꯍꯦꯛ ꯐꯔꯛꯄꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯛꯆꯥꯡ ꯈꯔ ꯐꯒꯠꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯅ ꯃꯁꯨ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯒꯤ ꯃꯐꯝꯗ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯂꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯍꯨꯔꯥꯟꯈꯤꯕ ꯃꯤꯁꯛꯇꯨ ꯂꯥꯏꯔꯦꯟꯖꯥꯎ ꯑꯣꯏꯔꯦꯀꯣ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ? ꯐꯩ, ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ
ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯈꯣꯃꯩꯁꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯤꯡꯂꯦꯟ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯝꯕꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯗꯨ ꯂꯥꯏꯔꯦꯟꯖꯥꯎꯅ ꯀꯣꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯊꯅꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯐꯪꯅꯅꯕ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯌꯥꯊꯪ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯡꯉꯝꯕꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯌꯥꯎꯕ ꯎꯄꯨ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯟ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯂꯥꯏꯔꯦꯟꯖꯥꯎꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯂꯝꯗꯦ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯂꯩꯔꯝꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯈꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯁꯈꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯜꯗꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯨꯝ ꯃꯔꯤꯔꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯁꯈꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ꯫ ꯊꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯁꯈꯤ ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯂꯨꯕꯥꯛ ꯊꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯅ ꯐꯨꯝꯖꯤꯟꯈꯤꯕ ꯂꯨꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯄꯥꯜꯗꯒꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯊꯥꯖꯍꯦꯟꯕꯤꯁꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯃꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯈꯤ, ꯑꯩꯅꯤ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯈꯣꯟꯖꯦꯜꯁꯤ ꯁꯈꯤꯅ ꯃꯇꯝ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯊꯣꯡꯒꯤ ꯆꯥꯔ ꯁꯠꯂꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ, ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯕ, ꯆꯍꯤ ꯌꯥꯝꯂꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯈꯤ, ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯗꯦ ꯅꯍꯥꯛ꯫ ꯍꯨꯔꯥꯟꯕ꯭ꯔꯥ ꯅꯍꯥꯛꯄꯣ? ꯁꯈꯤ, ꯑꯩ ꯅꯪꯒꯤ ꯂꯥꯏꯔꯦꯟꯖꯥꯎꯅꯦ꯫ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ? ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯈꯤꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯖꯕꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯏꯁꯨ ꯅꯨꯄꯤꯅꯤ, ꯏꯆꯥꯅꯨꯄꯥꯒꯤ ꯃꯆꯥ꯫ ꯅꯆꯥꯅꯨꯄꯥꯗꯤ? ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯏꯁꯨ ꯅꯨꯄꯤꯁꯦ ꯄꯤꯁꯛ ꯄꯤꯛꯅ ꯊꯝꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯑꯣꯍ, ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯈꯤꯗꯕꯁꯤ ꯆꯍꯤ ꯐꯅ ꯌꯥꯝꯂꯦꯀꯣ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥ ꯑꯃ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯑꯗꯣ ꯁꯈꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯈꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛ ꯑꯃꯗꯤ ꯈꯣꯃꯩꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯀꯞꯆꯈꯤꯕ! ꯁꯤꯔꯕꯁꯨ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯋꯥꯕ ꯀꯌꯥꯁꯤ ꯂꯣꯠꯇꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯇꯥꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯥꯡꯂꯨꯔꯕ, ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯨꯔꯕ ꯃꯤꯁꯛ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯗꯅ꯫ ꯑꯩꯅ ꯃꯤꯁꯛ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕꯅꯣ! ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯅꯪꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯎꯕ ꯐꯪꯖꯕꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯈꯤ, ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯛꯅꯤꯡꯈꯤ꯫
ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯑꯩꯅ ꯄꯨꯈꯤꯕ ꯈꯣꯝꯃꯩꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯣꯏꯈꯤ इखुट असिना महाकपु हाटलगे खनबा मिटकुप अदुदा अंगाउबा मिसक अमा ओइरंबना हाटपा ngमखिदे महाकना ताइबंग वाखल तारकपा मतम अदु फाउबा ngairage खंदुना लैखिबने अदुबु महाकतो ngasiदगी नुमित खरनिगी ममांगदा ngaउबा फदुना मफम खंगदना अदुमक सेनख्रे महाकि खोंगुल अमुक लिरकलिबने महाक सोइदना कोनुंग असिगी मनुंगदा लैरंबा याय सखीना हाइरम्मे अदुदी नुमित खरनिगी ममांगदा कोनुंगदा हलकले हाइनखिबा मिसक्तु सोइदना ओइरमने सखी फरे अई युम असिदा कुइना अमुक लैथगदबा नत्ते मिसक अदु हाननबा अई अमुक मिरोट ओइखिगदौरिबने ngasiगी अहिंग असिना नोंग nganjingै मतमदा अई अमुक चटखिगदौरिबने करिनो हारिबदुबो नपांगलसु अदुकी मतिक सोले युमसिदा अदुमक लेंगदना लैबिरो अई फनेनबा सिनजरगे मदुलाइरी अइना लाक्लिङै असिदा करिगुम्बा अमा हाइरमगे मतम अदुदा अइना नंगोंदा पिरंबा सेक्शनना थम्मु हाइना हाइखिबा लुबाक मसा अदु लैरिब्रा लैरी अइना सेक्शनना थमले असुमना हाइरगा लैरोल संदुना थमख्रबा लुबाक मसा अदु अमुक तौथुकलाम्मे अदुगा मपुरोइबदा पिरम्मे लारेनजाउ लुबाक अदुदा सेटना लोलिबा सोजैदु फकाइरम्मे अदुगा मखुम अदु हांदुकलाम्मे लुबाक मनुंग अदुदा सनागी लिक्फांग परेंग मनी मुक्ताना थिनबा लंगट्रिक लंगबा लिकलांग अदुना याउदुना लैरंबदु उरे सखीना लुबाक असि नोंगमता हांदुकलुदे अदुना महाक मनुंग असिदा करी पोसक याउबगे हाइबा खंगलुदे अदुबु सनागी लिक असिमदी महाकी थमोइना सिंगनखिबने लाइरेनजाउना लिक अदु पाइखतुना मसुनुपीबु येंगदुना हाइरम्मे इधौगी थाजा लिक्फांग परेंग असे ngasiदगी इसुगी मफमदा नधौ अइना सिनरबनिको लिक्फांग असिगी मतेंगदगी नहाकी पुंसीदु यामना नुंगाइबा अमा ओइरो असुमना हाइरगा मसुगी मखुत्ता पिरम्मे तंजा असिदा खंगौदना खरा लापतकना खोंजेल अमना लाउदुना लाकपा लाइरेनजाउना तारम्मे मधु तावदा मसादु पाखलदुना सखी अई अमुक सलगे नोंगमा सोइदना अमुक लाके इधौगी थाजा इधौ सतले नबेन गनिंगथीना लयुको असुमना हाइरमलगा महाक मपालदा थुना थोखिदुना सिंग ताबा लंबी अदोमदा चेनखिरम्मे थाजा हेनबिना लिक अदु लुबाक मनुंग अदुदा हापसिनदुना हानगी लैरोल सनफम अदुदा अमुक थमखि नुपा अमना सगोल थौदुना लाउ लाउरदुना लाखि ताउ 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 इनिंग थौगी याथंगनि सनागी लिक्फांग सिबा ngamba लैसाबी नुपी अदुबु मजा इबुंगो लांगंबगी तालोय ओइना लुहोंगदुना कोनुंगदा लैमा फमथोल हापिगनी तादबसु ताहौरो खंगदबसु खंगहौरो असुमना लाउरा लाउरदुना चटखिरम्मे महाकना लाउरिबसी तारगा सखी अमदि थाजा हेनबी ममित अनिदु येंगनै कोनुंगदनी सिंगलेन निंगथौगी लैमरेंबीना हंगलम्मे इनिंगथौ सगोल लालमीना पाउ चटलिबदुबु करम तौबनो निंगथौ सिंगलेना खुम्मे लैमा नसानुपागा अइगना यामना कुपना खन्नरबा मतुंगदा थाखिबा पाउनी इनिंगथौ लालमी कया मरुमना सनागी लिक्तु थीबा याबा थीबदा फंगद्रे अदुबु करमना सनागी लिक अदुबु कनागुंबी अमना सीदुना लाकदौरिबनो निंगथौना हाइरम्मे लैमरेंबी अखोइना लिक्तो थीबा याबा थीबदा फंगबा कौबा लैरोइदौरि अदुबु लिक्तु कनागुंबा अमना सेक्शनना पाइदुना थमलि हाइबसे निंगथौ अइगी थाजबने पुक्सेल सेनबा मियोय अदुबु थोरकलबदी अइगी इसानुपा असिगा साउना लुहोंगबीगे हाइदना अइना खल्ले नसानुपानसु वाफमसे यारबने मथंगी नुमितनी नुमित असिदा कोनुंगदा लैसाबी मयाम अमा असेंगबा सनागी लिक अमदी सासिन्नबा लिक कया सीदुना निंगथौगी ममांगदा उत्पा लाक्लम्मे निंगथौ सिंगलेंदी लिक्तु उहौखि अदुबु मजा इबुंगो लांगंबनदी करिसु उहौबा नत्ते मखोय मयाम अदुगी मनुंगदा थाजा हेनबिसु यावरम्मे
Mangaksam sanagi fajakraba likphang pareng adu siramme. Maza ibungo langambana thaza henbigi saktam ahanba uba mikupta thamoida apam nungsi phawkhiramme. Ningthau singlena asum yenglakpa matamda sanagi lik amana tomthilgumna irang langna siriba adu uramme. Lik adubu siriba nupi adu mahakki manakta kauksilli. Nupi adu thaza henbi oiramme. Mapagi haktakta mangkhiba lik adu amuk uba phanglabada ningthau singlen yamna haraujaramme. Lik adu siriba thaza henbiga masanupa langnambaga saungna lohongbiramme. Numidangi matamni khomai mapalda phamlamme. Aduga lik phangbagi wafam asi khomai su taramme. Mahakna khalli. Lik asi laren jaungna mahakki nupida pirammi haibase aina sapsana khanglabani. Haujikti lik asigi matengdagi masu nupi asina konumgi leima oikhidauredana. Pendi ontokna pen khidreda. Tanja asida tunglomdagi masil tumba thang amana khomaigi mananganda thumna thinjilakpana mathabak adu phawdoraklamme. Kudak aduda khomai sire. Larenjau thuna yangna amuk chenthora e. Mi halubana masa mathanta akiba phawraduna. Singnung manungda kanasu sangnadaba mafam amada sangsinkhre. Somdana thaza henbidi mangaksam aduda mani mukta thinba sanagi likphang pareng adu siduna konungda leima oiduna yamna nungai yaifana pankhiramme. Warisi nungai biragadi like tobiramu comment tobiramu amadi channel asida nauna sangbirakpa oiragadi subscribe tobiramu.